Tom TV na phongkhiba akhanaba pawda yumpham oiraga Manipur leigakna layingbadagi mit udaba nupa masa ama mit uhanba ngamkhre. Loktak pat mangkhiba yabagi asoba mipaiba leire. Assam ki hozai da mitai singna yongkham da lasing gi fi saduna hingnabagi lambi oiri. Amadi hiramdam gi huisingsu mirai ba ki huisinga sangdamnabada hiram kayada thoina nopa oidre. Kurumjari, Times of Manipur News yang beri basing buku mentem gentle na taram noksari hojing miam da pau sandong na pijari. Tom TV gi akhanava phongba pau amagi matung da lengak na mating pangduna mamit udrawa nupa masa ama amuk hana mamit uhanba ngamkhre. Haukiba February gi tang 13 ta Tom TV na sandokiba akhanava pau amada yumpham oiraga Manipur lengak na lokhalakpa khongthang amada tha mangarom mamit animak uramdraba nupa masa ama ngasidagi mamit animak uba ngamankhre. Tha mangarom mamit urudraba nupa masa adudi chairen lengangdagi Laisram Roshan ni. TV News Channel asina akhanana phongkhiba pau amadagi Manipur Sarkar na haukiba February 18 da Chief Minister N Biren gi manau nupa N Rajendro, Jenims ki Medical Superintendent Professor L Ranbir, Hospital asigi Doctor amadi nurse yauna satuna chairen lengangdagi lokhatuna mahak Jenims alang lakhibani. Tangkak ani thongna operation tawraba matungda ngasidagi Roshan gi mit animak ubang amkhibani. Mit animak uba fanglaba Roshan na mit tanglaba punsi amada hingluraba punsi asi ngasidi Manipur Sarkar na honabiduna mit animak uhanbire awaba taraba matamda mateng pangbirakhiba punamak punsi chupagi kawba ngamloi punamak pu hainingai leitana thagachari haiki ai min unaba honabibida mayamda ai credit mayamda bijari aduga maru oina mateng pangbibidi iramdamsigi Chief Minister Pabung Biren na mi thabirak aibu lokhat pirakpani adagi mamoran jan hoi tawdana aibu hospital da pukhat pidana ngasidi ai mit animang uba phangjare ngasi ji aigi mit animang uba numini ngarang operation tawre ngasi ji aigi amna nungaiba amane yam harauba numini ngasi ji tha taruk mamuraga ngarang ngasi mit animak khangu ubjada sada yam harauba phawe ngasi di min unaba honabibida mayamda ai credit mayamda bijari aduga maru oina mateng pangbibidi iramdamsigi Chief Minister Pabung Biren na mi thabirak aibu lokhat pirakpani adagi mamoran jan hoi tawdana aibu hospital da pukhat pidana ngasidi ai mit animang uba phangjare Jenims ki ai ward ki sister ngai naju doctor naju yam care lobi ai gidamakta tom TV gi kakawai mayamna lakpidana pau si aibu thagat pibidagi mayamna mateng pangbiri Ngasi pali balengak asina lamdam asigi ngami singbu mirai ravra haina waruna karangi khunja singna hangauri amadi loktak pat asida tilliva turel singdagi putharakpa fata hogdi amadi amot akai kyana ngasi di pat asi manglagadra haibagi asobu mi paiba poknari hiram asida report ama Loktak pat Bharat ke wangnong pokta khwaidagi chawba aruba ising tungba pat amani haina ribani adu pat asida tilliva turel singdagi putharakpa fata hogdi amadi amot akai kyana ngasidi pat asi manglagadra haina mi paiba poknarakli Punamak asigi mathakta lamdam asigi oina loktak pat na imani aikhoigi mingsilni hainasu asaiwa kayana saithanari punamak oiduna ngasi malemgi ai ngasagi khalkai tharakpa ising motsilakpa ithai virus na chingin khivana loktak pat ki ichel amadi phumdi singi khongjelda kairakpadagi loktak pat ki koibda leiriba ngami kayagi semilonda achauba chaithengama oihori masida sunatana maikai adongi miyam ngasi su toti ising thakpa phangdana leihori pat ki sing asi nongmogi mosilakpana pat asidagi thakpasu kinare adubu upaidi leita pat ki ising adumak thakna hori nga fabana punsi hingnabagi maruaiba sinfam ama oiriba thanga kendragi manung channa leiba thanga karang amadi sendragi ngami kya nga fabagi chang hanthrakpana
ngamishingi punsi mahing mahausa oidre paumishinga khanna unaruba amada haukiba chahi mari banga asida patki akoibda lairiba ngamisingna nga phabagi chang hantarakpana hingbada awaba ama oire masida sunatana mamangaida uramdaba tin kang kaya ama thorakle pat asidagi ising thakpadagi khong hamba pugnabana chingba layong kaya mayoknari masigi mathakta matam amada nga phaduna imung ama laina purongkhiba khul asida ngasidi lupa chonga tanaba nga phanaba honabada awaba oirakle senmitlon nemtharakpagi awaba marakta laina layong kaya asina maram oiraga chada humdragi changda nga phaduna yum puriba ngami singi sendongi tangkhai amadi layengbada changli thangba isingi matangi se masima totally koida kaimta leita si contamination tori ising se koi contamination tori je mayalem authorities in ising test over koi adum koida khangmangam me adu tasina ising je khai upai leita mini se contaminate to ising je akoi ne filter tawra koi kanu tor physical filter tor thapung ngakani adu atopati bottle dan tor supply tor tana koi thakoi abu khudung chaba koi leite adu economic condition jina adu maksu leite adu karang itatta leiriba mishing asi chawragna lising ahumrom oigani nga phaba amadi mana masing hektuna yonba asina ithat asida khundariba khunja singi hingnabagi lambi oituna lakli adubu ngasidi mai amadi lawsing ubada khudong chawa pinabagi pandamda sakhiba ithai dam asi lakhibadagi mahausagi punsi mahing oidre nga phabagi chang hanthare amadi akang pat law uba yakhitre loina na pada si luna nana thamnabani haiduna LDA gi maikaidigi phumdi sembagi thabaksu lepa laitana paikhatli adu pada sida leirba ising amadi phumgi chang asi manana thambagi tangai fadaba kaya lairi phumdi sit nana sengdokpa asina nga marung kokpa amadi nga macha kokpagi chang hanthanaba achawa maram amasu oiribani masigi chu mathakta ithaidam lakhibadagi mahausadagi fangjaba gelhau nga sing mangsilakli haina paudam lakhi koi nga phab ni fishing ne koi nga phare nga phab na tana ti kai ngom de skin development kem te leite koi sida sida koi ge to we hello me handicap leite kai mta to we koi maram di kai nu lim te koi gi leidi mam bafam je koi lo we ya mam bafam nati koi haira khra thab na tana ate atopat tungan ba pesa thokpa ya ba phibum kai mta leite fishing na tana koi ngami singi semelon da chauna kai ba lagdiba asida atopa lambi ma laingang na simbirabadi khunja sing asigi punsi mahingda kharada oirabasu mateng oigani masigi sumathakta makoina fariba nga adu makoi masana kaithelda thabagi khudong chaba leirabadi makoigi semilonda hena chaukhatpa oigani ngasi maksu leingangna nambul turel kannaba lawragliba khongthang asimak thaganingaini masina loktak pat kanbadasu achawa mateng amadi oiragani adu moinamak leingaki mari leinabasinga ngamising amadi karang ithat asida kari karamba khongthangsing paikhatpa yabagi haibadu yengsinbagi tangai fadaba kaya amadi lehauri Imphal East ke Thongjo Assembly Constituency ke manung sana lairiwa khongmandage Ketrimem Gokul sahi yangkhainipan mamit ubangamdana sahi kunmanga hena punsi lelakli hiram sida report ama Miyoi bukhudimak punsi kumai yaurunaba malem asida lakhiba ngaktani malem gi phajaba kayabu aiba kayana isai mayek oina saireng oina natraga wareng oina saithanaribani adumakpu malem gi phajaba mayam asibu uba phangdana ubagi pangal yaudana hingliba miyoi kaya laitaba natte Imphal East ki Thongju Assembly Constituency gi manung chana lairiba khongmandagi Ketrimem Gokul chahi yangkhai ga nipan mamit uba ngamdana chahi kunmanga hena layakli Gokul masagi chahi kunthra surakba adwaida ikhang khangogdana mahaki mit asi sathina pomkhalakhi tha ahum mari muk Dr. Tondonda lahenglaba matungda Dr. gi pautak matung ina Jenims ta laikhi oi thangba mit ki minor operation amadi tawkhi operation loiraba tungda Dr. Singh observation taunabagi-damak makhatana hospital da leinabagi-damak haikhi adubu khudong chadaba kayadagi mahak lona mayumda chelakhi tungda maiba maibi phawba tanakhi amadi makhoina pirakpa hidak singi matengna matam kharadi mit urami madugi tungda ubagi chang nongmagi asum waselakpadagi amuk hanna doctor da layengki ultrasound amadi tongan ba test kya tawraba tungda mit ki singli ama sokle upai leitre haina Dr. Singh na khud thakhi mamangay da Gokul yum palami amadi chahi kunmuki mamangda mahaki loinabi asi kainakhibani kainakhiba matamda mahaki machanupa ani nupi ani punna macha mari mamaga loinana chatkhi amadi madugi matungdagi adumak pau phaunakhidre matamduda Gokul tongan ba sinfam kaya paiduna masagi senthok lambi leijarami gari semba hotel phamba amadi ingkholda manamasing thaduna imung puba ngamjarami adubu mit ukhidabadagi pumnamak asi upai leitana ngasidi sinfam pandaba miyoi ama oiduna lehori mit udraba matung Gokulna masagi ingkholda chawraba pukhri ama chahi ama mukchangna tawkhi amadi ngayon bisingdagi nga macha sotuna thadakhi
ꯍꯧꯈꯤꯕ ꯆꯍꯤꯗ ꯊꯣꯛꯈꯤꯕ ꯏꯆꯥꯎꯗ ꯉꯥꯁꯤꯡ ꯑꯗꯨ ꯄꯨꯝꯅꯃꯛ ꯆꯦꯟꯊꯣꯛꯈꯤꯕꯅ ꯄꯨꯝꯅꯃꯛ ꯃꯥꯡꯖꯈꯤ ꯍꯟꯕ ꯂꯩꯇꯕ ꯒꯣꯀꯨꯜꯅ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯗꯁꯨ ꯅꯧꯍꯧꯅꯅ ꯉꯥ ꯃꯆꯥꯁꯤꯡ ꯊꯥꯗꯈꯤ ꯑꯗꯨꯃꯛꯄꯨ ꯂꯥꯏꯕꯛ ꯊꯤꯕꯅ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯅꯣꯡ ꯋꯥꯠꯄꯅ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯂꯩꯇꯕ ꯃꯔꯝꯅ ꯉꯥ ꯃꯆꯥꯁꯤꯡ ꯑꯗꯨ ꯎꯆꯦꯛꯅ ꯆꯥꯗꯨꯅ ꯃꯥꯡꯈꯤ उपाय लेत्रब गोकुलना करिसु तौबा ngamdana ningba kaina lehori ai hauji michu udranina adu michi autangdi uraga pangan thongna suba nomba tauba ngamba pame aduna mantia em chief minister gi haksingi nikhangde amani khangde kitang tembang biduna umbado pamje haida Tom TV na lenga ki maikai dagi kari mateng phangbagi haiba wahangi paukhum piraduna Thongju Assembly constituency dagi miyam gi mihut amadi works minister su oiriba Thongam Biswajit ki maikai dagi tha khudingi lupa chamnga lepa leitana pibiri amadi yumda phawba thinbiri I haina phongdorakhi Sotharaba singi tengbang gi makhada tha khudingi lupa lising amaga chamnga phangi amadi masisu tha ahum mari punsilaga phangi haukiba chahi gi oina tha manga taruk ki sel phangkhre Hauzik ki oina sel chang libra haibadudi bank ta chatminanaba leitabana maha masa khangjadre haina hairi ai hauji income di leitre moina khaga thagi pai bachina dinu mai khosa aduga tawning report di oidre aduna timbang kitang pa mi haijari sin mapi mapa oiba singda Pibham masida luribadi Mid ubagi pangkal leijadraba gokulsi senthok lambi amata leitaba amadi hingnabagi pambai amata leitaba asini chahi kaya uba fangdana leyaklaba gokul ngasi su amukhana mid uningbagi khawlangba adudi adumak lehori chanaba sinfam ama leitabana masagi punsi hingjanaba senda lambi ama leitana wana khanghori hiramasida miyam amadi mari leinaba singna yengsinbiduna gokulgi punsibu mimanaba amadi maromdom lepchaba ngamba punsi amada halaknaba honabada mateng pangbiyo Chahi kaya gi mamangdagi ubagi pangal watuna leklaba ahlasi ngasi fawba kanana su yengsin bidun leremli mamangaida masagi sinfam panduna masagi senthok lambi matik chana lejaramba ahnasi ngasidi mid ubagi pangal walakpana masagi senthok lambi leitana masagi sinfam leitana leremli hairiba sida marilena authority amadi miyamna mateng pangbiduna hairiba laj asibu mimanaba punsi amada puraknaba honabada mateng pangbiyo paudam jariba video journalist Naresh Kaloina Onel Samadram Times of Manipur News Khongman Haukiba sahi khara asida Manipur da mapu khwaidagi ningba jibani haina launariba hui makhal kaya yumda loibagi sang hengalakle local breed yauna tongan ba leibak singdagi pusilakpa breed kaya amasu yamna pamna loinabagi chatnabi ama hengalakpa thengnari Mahausadagi hauna yumda laiba sa san singi maraktagi hui hairiba jiba makhal asina miyoiba ekhoiga khwaidagi naknaba khwaidagi mapuningba amadi khwaidagi singba jiba makhal amani haina launari yumda laiba jiba singbu luna sana tauduna thambagi satnabi ngasidi Manipur dasu mayek sengna mami tarakli local breeds khak natana tongan ba foreign breeds kayamasu yumda loibagi sang nongmagi hengalakli Manipur da laiba professional dog trainer singi maraktagi Thongju part 2 koirau mamang laikai da laiba Zotin kanglei jasu amani Zotin yamna nauringai angang oiringai dagi hauna mayum da loiba jiba singbu yamna nungsijaba amadi luna sana taujaba misak ama oina haurakhi asumna kuina loina rakpana Zotin na mahaki hui zonbu isam samba wahi wata sijanaduna tapna train tauba haurakhi Mapal Kangzaibungda sinkiba first all breed dog show championship 2004 da Manipur gi oina zone hariba hui asina best of the breed award ki mana laurakhi zone hariba local breed asi yamna loksing leiba yamna nungsiba hui amani tongan ba dog show singdasu first prize kayama lobangam lakhi haina zotinna fongdokli zone hariba hui asi laikhidraba matungda masagi mayum maktada zone gi maming lauduna ngasidi stop killing indigenous dog haiba kholauda center ama hangduna local breeds kayama train tauri zone dog care center haina khangnaba center asigi maroiba pandamdi huibu tamthina hatoklaga sathokpagi mahut makhoibu nungsina loina bibani
Jotinna makha taraduna miramgi foreign breeds kaya amana tauba ngamba khudingmak iramdamgi local breeds singnasu hendokna tauba ngammi hainasu fongdorakli. ꯑꯩꯒꯤ ꯂꯩꯒꯤꯗꯕ ꯍꯨꯏ ꯑꯃꯒꯤ ꯃꯃꯤꯡꯗ ꯑꯩ ꯂꯤꯡꯈꯠꯆꯕꯅꯤ ꯃꯥꯁꯦ ꯃꯩꯇꯩ ꯍꯨꯏꯅꯤ 2004 ꯃꯄꯥꯟ ꯀꯥꯡꯆꯤꯡꯕꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯏꯇꯤꯍꯥꯁꯇ ꯑꯍꯥꯟꯕ ꯑꯣꯏꯕ ꯗꯣꯛ ꯁꯣꯁꯦ ꯁꯤꯗꯩꯗ ꯃꯅꯥ ꯂꯧꯈꯤꯕ ꯃꯩꯇꯩ ꯍꯨꯏ ꯑꯣꯏꯅ ꯔꯤꯀꯣꯒꯅꯥꯏꯖ ꯇꯧꯈꯤꯕ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯑꯇꯣꯞ ꯍꯥꯏꯗꯤ ꯐꯣꯔꯦꯟ ꯕ꯭ꯔꯤꯗꯁꯤꯡꯗ ꯁꯨꯝ ꯁꯤꯡꯕ ꯍꯦꯜꯂꯤ ꯂꯧꯅꯕꯁꯦ ꯁꯤꯒꯤ ꯑꯒꯦꯟꯁꯇ ꯃꯩꯇꯩ ꯍꯨꯏꯁꯤꯁꯨ ꯇꯝꯕꯤꯕ ꯌꯥꯏ ꯍꯥꯏꯔꯒ ꯆꯦꯂꯦꯟꯖ ꯇꯧꯔꯒ ꯄꯨꯊꯣꯛꯄꯅꯤ ꯃꯇꯝꯗꯨꯗ ꯑꯗꯣ ꯑꯗꯩꯗ ꯃꯅꯥ ꯂꯧꯈꯤꯕ ꯍꯨꯏꯗꯣ ꯑꯗꯨꯒꯤ ꯃꯤꯡꯗꯅꯤ ꯑꯩꯅ ꯖꯣꯟ ꯗꯣꯛ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔꯅ ꯑꯩꯈꯣꯏꯅ ꯊꯣꯟꯖꯔꯤꯕꯁꯦ Zotin masamak lairik laisu matik chana tamlabasu sarkargi thabak mitadana local breeds kayabu train tawduna ngasidi professionally lammasida miyamgi seba tawri tongan ba masak fazaba foreign breeds kaya tangna leiduna loibagi mahut iramdamgi local breeds pu nungsiba utlasi hainasu Zotin kangleisana fongdorakli ꯑꯩꯅ ꯍꯥꯏꯇꯥꯔꯦꯀꯣ ꯂꯣꯀꯦꯜ ꯕ꯭ꯔꯤꯗ ꯏꯟꯗꯤꯖꯤꯅꯁ ꯕ꯭ꯔꯤꯗꯁꯤꯡꯁꯦ ꯃꯣꯏꯁꯤ ꯌꯣꯛꯈꯠꯅꯤꯡꯕꯒꯤ ꯄꯥꯟꯗꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯇꯝꯕꯤꯕ ꯌꯥꯗꯦ ꯍꯥꯏꯅ ꯃꯌꯥꯝꯅ ꯀꯃꯟ ꯁꯦꯟꯁ ꯑꯣꯏꯅ ꯂꯩꯌꯦꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯅ ꯑꯗꯨꯅ ꯃꯣꯏꯗ ꯑꯦꯋꯦꯌꯔꯅꯦꯁ ꯄꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯨꯝꯕ ꯍꯨꯏ ꯑꯃ ꯂꯩ ꯋꯤꯠꯅꯦꯁ ꯑꯃ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯌꯥꯝ ꯊꯥꯖꯗꯦꯗꯅ ꯁꯤꯁꯦ ꯑꯩꯈꯣꯏ ꯌꯦꯅꯈꯥꯗ ꯀꯣꯛꯄ ꯍꯨꯏꯗꯨꯅꯤ ꯃꯥꯁꯨ ꯊꯤꯅ ꯇ꯭ꯔꯦꯟ ꯇꯧꯔꯒꯗꯤ ꯐꯣꯔꯦꯟ ꯕ꯭ꯔꯤꯗꯀ ꯀꯝꯄꯤꯌꯔ ꯇꯧꯕꯗ ꯅꯣꯞꯇꯦ ꯃꯅꯥ ꯂꯧꯕ ꯉꯝꯃꯤ ꯅꯠꯇ꯭ꯔꯒ ꯃꯥꯁꯦ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯄꯥꯟꯗꯝꯗ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯦ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔꯁꯦ ꯑꯩꯅ ꯂꯤꯡꯈꯠꯆꯈꯤꯕꯅꯤ Masagi anaba amadagi zone hariba hui asi laikhidraba matungda ngasidi laika kauba tangkhul hui amaga loinana makhal kayagi training piduna tongan ba dog so singda yaurunaba haiduna same sari amadi masagi apambagi lambida setna sangsinba leptri Asumna Jotin Dog Care Center na paikhatliba thodang asina aikhoida achouba parama tambiri madudi miramgi yamna tanglaba fazaraba breeds kaya si leiduna loibaga iramdamgi sumang matonda sanazaraga leiba koigi hui loibaga chap manai masida maru oiribadi nungsiba amadi achetpa mari adu khaktani huibu sinjak amagi mityengda yengba toklasi amadi makhoibu nungsiraba marup amagi mityengda yengba tamlasi hui hatokpa toklasi amadi makhoibu nungsiba utlasi cameraman Naresh kaloinana paudam zariba daina pangsatabam Times of Manipur lasingna saba firol sing asisu Assam ge hozai da khundariba Manipuri singna yongkam da saduna adumak sijanari hozai ge Gornagar khungange yumthong ayambada lasingna saba firol sing yongkam da saduna makoi ge hingna bagi lambi amasu oire Assam Hozaida Maitena Kundarakhiba matamdagi hauna lasing phi sabagi sinpham asina imung kayagi maru oiba sendan lambi oiduna lagli adubu hauziki matam asida lasing phi saba mising khantarake ahanma maktada ikoigi maitegi khunai gi oiraba tom channel bu thagachari nana koi lasing phibu nasi khungang leiba hingjariba koibu tv ba lakpagi tamakta dombu hanna thagachari ikoi lasing phi se saba matamda ikoi awaba haibabu mamang chattagi sarami hauji phi sabi leirabasu koigi sinmi haibadi lasing na taba langchak na chakpa asumba sinmi kya watharakpa oirai ikoi market ti hujik phawba down ni haiba oidri ikoi gi awaba haibabu thabak se subada lasing phi se sabada yong amaga jumnak taraga hingmina bajai haibadi asigi lasing se taba adedi phi se hauna ba langchak chakpa ikoi gi jumnak ani langchak chakpana litang naina chakpa gi mathau tai ikoi adusu hujik watharai dei lasing se tabada jumnak manga tarukna taba adusu mathau tai adusu watharai deidi akoi sen gi matang dasu akoi gi hojik akoi gi sajari ba phi sidi mamandi hen hengattaba deidi subada di hendaba yadaba leibada su lang GST ni haiduna
lang leibadasu maman henba lasing hana nipu piramba hojik mutra pi kare koi asumba awaba kaya thengnarabasu koi isagi sindam mamani haiduna koi nang ngasi phawda lasing pi se muttanaba honaduna ngasi khungang asiga leijari lasing pi ase India gi mafam kayada amadi mapalam kayada su pamnarakli hozai gi lasing pi ase mapalam haibadi Dubai Bangladesh asina singba export tawri pai pusikna tawram madagi alum moi gi tengbang bo na dum tungina badagi ase sinfam saya koi da dum lahu ba haita hayaw ba khangjaw ba dagi matungina masi tawraga अखोई सेंदों खरा उबदगी थबक से पांथोकी बनी अखोई इसामंग ना है पांथोपदे अखोई 1990 द्वादगी इसामंग ना सिगी करबादा अखोई पना जबा हुजर मारवारी सिंह ना वही फैमिली पुन्ना फैमिली ना तो ना लाइनिंग में नबा अदुगी किदा ओइना से सीजन नै अफेदे ओइना से सीजन नै चांग सुपर सीजन नै बांग्लादेश दा ये मोय मोसेटा लाइक करमगी फिदा ओइना सीजन नै दा होजे गजे मुदीना फगे योगा गी लॉन्च तर पदा योगा मेट की ओइना फगे एलोडमा दि सप्लाई तौजकी योगा फगे योगा साना बदा फिदा ओइना सीजन नै सिदासु सीजन है गौरमरो खुंगंगे तेगी इनात की ओइना ट्रेडिशनल से हौकी फनेक रेडी खुदै मतेक से सारगा कोई सागी इनात की ट्रेडिशनल जंगांग ना दुम नंतौरी इना खुंजाला चागे पेना की खरगा दुम मकुटी पैसा खरगा सु थोबगे सिदांग मदु ओइबा ताविंगुम बसुंग सिनफम असे एंटरप्रेन्योरशिप की मवोंगदा सेंगनरकले अैगी फिसालन सासिगी मखादा अैना नाहारोन सिंगु कानानबगी दमक्ता अैसिना स्किल इंडिया दगी ट्रेनिंग पुरक्तुना PMKBY ट्रेनिंग पांथोखी न्यू दिल्ली सनुक्रेट सेंटर अखोइगी मेदाम अमा लई इंदिरा माना पुरक्तुना अखोइसिगा ट्रेनिंग पांथोखीबनी अैगी मफम सिगा फोरेनर कांगुसु लामे फोरेनदा अै हुजि फी सप्लाई तौरी दिल्ली दा सप्लाई तौरी फोरेन गी हाइबदी कुशन फोरेन पांबा कुशन कोभार हाइबदी मोइरांग फी अदो अखोइना मुखोइदा सप्लाई तौरी आमतलादा अखोइगी फिसाबी मी 15 फी इवों खिंदुना अैना फी साहाली नंदापुर चारियाली दुगसु अैगी फी साहाली ओल होजाई सिगी मनुंगदा मी लिसिंगमगा चामबी काकीदगी हौना जम कनो जुगिजान फावगी मनुंगदा लेरिबा होजाईगी खुंगंगदा तारिबा अखोइगी फिसालोनसा हाइबदी जंकोपी अखोइ अनमना असिगी फी छानै ngasi zati gi sak takpada lasing phi asina lamdam asida mitei khunaibo awang mathakta thamli haibase lasing phi asina khudam ni hozai dagi cameraman Laistram Montu Loyana Hamanta Morangtam Times of Manipur Assam Manipur gi tongan ba municipal council mapanda mapthau tawriba ward development committee skill and unskilled labor singi था तारा निपाल के खुचुमल पिथोक पिदबगी मातांगदा यानिंगदबा फोंदोक्तुना ngasi Kakching municipal council da mathau tawriba labor singna masagi mathau leptuna council asigi get mamangda famjinduna wakat mifam sathakre wakat mifam aduda labor singna ward development committee gi था तारा निपाल gi खुचुमल पिथोक पियु sinmi singbu hanthana khanbiganu no pay no work we want permanent solution haiba placard sing sijina ke ngasi gi wakat mifam aduda saruk yaramba all Manipur ward development committee skill and Unskilled Labor Association Manipur ki President Thoksom Santana Phongdorpada Kakching Moyang Imphal Nambol Bisnupur Ningthaukhong Moirang Thauwal Imphal Municipal Corporation amadi Jiriba Municipal Council hariba council mapal asida mathau tawriba ward development committee gi skill and unskilled labor singe tha tara nipal gi khuchumal pithok pinaba mari leinaba minister yauna department gi miyoi singda khanganba laikre adu moinamak ngasi fawba thabak ta onthorok tabana labor singna ngasi gi thabak leptuna wakat khongjang sanction bagi firep asi lorakbani masidasu tabi drabadi makhatana solid waste ge thabak suba thingjin ba amadi council ge office thingjin bagi khongjang fawba sanction gani haina akan buafam thamlakli all Manipur ward development committee skill and unskilled labor association na siswak straight sanction bagi warep asi lawani Giving Tree na Spirit Adventure ga khusam naduna nomagi oiva kumnau anuba sahi ge kumhai lakliba March 22 da Imphal ge hapta kangjibungda pangtholagani hairi
ihan hanbo ina pangthokadaba kumai asina isai nomai chinjak amasung kalada haisingleba tongan tongan ba mioi kya gi haisingba sing utkadori hojik pawgi marathana ten ba bre matang logjare. Hello, good morning sir. Welcome to Lamjingba Motors. How may I help you? lamjingbatomtv miyam da kana ba piri basing se kari kari no Khudongchaba kaya ma pizari. Aikoina phanganjariba products sing di trucks, tippers, haulage, bus, amasung genset ni. Documents ichang changdana adomi sale amadi matamang handana loan gi khudongchaba pizari. HDFC Bank, Lamjingba Finance amadi Shriram Finance kasu khutsamna na junction minari. Matik charba khutsu khulai amadi crane yauraba. Aikoi gi sport servicing van adongi damakta matam pungbada leijari. Bus sing yon madanatana school, college, universities, office ki dama contract basis da lobi bagi khudong chaba su thamjari. Amadi genuine lay parts sing su phangbigani. Adongi mai pakpana aikoi gi mai pakpana. Break matung da makata pa pau pijare. Chaliba sahi asige February mapan amadi tarada Technopol district ke manung sena leiba kwatha da Smart Society na sinduna fangthokiba numit ni gi oiba free medical camp kam awareness program da ka hena mit sokpa khunja taret khangatuna ahan bagi oina ngarang mioi manga Jenims ka khusamna duna lem na mit operation tawkhre. Ngasi tera lokra kom lekai da leiba society asige office da pangthokpa pawmi singa unaba amada society asige secretary Narengbam Dhanapati na haikibada pangthokhiba medical camp aduda athuba matamda mid operation tawbagi tangai fadaba lei haina doctor na pirakhiba advice atugi matung ina lemna operation tawbagi khongthang ase lakhotkhibani loinana hairiba camp aduda punna mioi taret operation asigi dama khangatpada mioi anidi kudong sadaba kharadagi operation ase yawba ngamdana leiri hairiba mioi ani asisu athubada operation tawna bahonari haina mahangna phongdokhi. हारिबा विलेजर तरेट असिदा अखोइना मतम चाना अखोइना ऑपरेशन तहौद्रगदी मोइ सिमि तांबाय ओइदना अखोइदि खुदों फिबा ममदा लेरदाबा अदुदगी स्मार्ट सोसाइटी ना मोइगी हारिबा फिबा मी सिंग मिओइ सिंग असि अखोइना लखचरगा विलेजर सिंग असि लखचरगा अखोइना मोइ तरेट असिबो अखोइना नसाइगी हारिबा अखोइगी आई सर्जरी असि तौजबने अखोइगी तौरिबा सर्जरी असि अखोइ जेनिम्स ता तौबने अखोइ स्मार्ट सोसाइटी ने सिंजरगा अखोइगी जेनिम्स ता अखोइगी डॉक्टर सिंगी मतेंग अमदी नर्सिंग ता मतेंग यावरगा नसाइगी जेनिम्स ता अखोइना ऑपरेशन असि आई सर्जरी असि तौजबने. Vishnupur Municipal Council Ward Number 10 gi manung da leiba Joypur khunau dage chaliba sai sigi January thada khanghogdana makhogi apokpa leikhidraba aduga apokpi mamana mimana dana wakhal choiduna mafam khangdana leikhibadagi yengsinbinaba leitabadagi laikai gi mabok thokpa amana senaduna leirakpa masagi sahi 13 surabi nupi masa amadi sahi mapan da ngairiba mahaki maufa nupa anibu Smart Universal Academy sengmaijina class 12 fawba boarding da lehendana lemna mahi masing tamhalagani hairi. Ngasi Academy asigi Managing Committee gi Mihut Singh Joypur Khunau Youth Club the Lamjing Maira Paibi Loop amadi angang ani adugi mari matagi mioi sing yauna punna unaduna wari sanaraba matungda Academy asida lairik tamhanba haina yanaba purakhibani. Hiram asigi matangda Smart Universal Academy gi Managing Committee gi Secretary N Sanjoy Singh na hai. Mafam asida Joypur Khunau da lakcharibasi khoige maraibak thirba angang ani si khoige Salai Holdings Private Limited ki Chairman and Managing Director of Viriba Kai Kumnaji respected Sir Narengbam Samarjit ki magi 20 years ki vision gi manung channa ngasidagi angang ani sigi class 12 phawbada mai masing tambagi makhoi ani gi daita du Salai Holdings Private Limited ki foundation school mo riba Smart Universal Academy na ngasidagi logjaragani haibo humasi media gi thongda lena phongdoksari. Association of Minimal Access Surgeons of India Amasina Sinduna Thasigi Nipandagi Tara Fawba Myanmar gi Mandle da Advanced Laparoscopic Life Operation Workshop ama pangthokre. Numit humni sumna Mandle General Hospital da India gi Dr. Tara Mathoy yauna pangthokhiba workshop aduga mari leinena ngasi Lamphel Pata leiba Indian Medical Association gi ASI Conference Hall da pangthokhiba pawgi mifam amada Amasigi elected President Dr. Sorokhaibam Jogindrana handak Myanmar gi Mandle da India ge Dr. Tara Mathoy na sabat team ama satuna pangthokiba workshop asigi maroiba pandamdi India amadi Myanmar leibak anigi marakta maruk mapang oibagi mari ama semgatpaga loinana Manipur asi medical tourist spot ama ohenba haibasini haiki Myanmar ge Dr. Singhi Maikei dagisu hairiba workshop asigumna tungdasu sinbinaba apama phongdorke haina mahangna haiki surgery na maram oraga health care na maram oraga
अखोई इंटरनेशनल नेशनल रिलेशनशिप बिल्ड तब लोइनाना मणिपुर की ओइनादी अखोई गिदी खुदोंग चाबा यामना चावना फंगिबसी मरमदी करिगिनो हाबदा अखोई की बॉर्डर दा हौजिक वीजा स्टैम्प तब याबगी फैसिलिटी से फंगमना मरम ओरगा अरापा लमदगी बरोदादगी भुवनेश्वरदगी अदगी नागपुरदगी सर्जन मैमसी सिदा इम्फाल लाक्पिरगा अखोई सरफेस चलगा असोम नाकंदा मंडले यौना चलगा अदुगी ऑपरेशन सिगुंबा उडुबु ngамubasi मणिपुर गदी खुदोंग चाबा याम चावना लई मरमदी सिना मरम ओरगा चटपा याबसिना मरम ओरगा हौजिक सिगुंबा फैसिलिटी से अखोई सोमदगिसु लैरे हाबसे हौजिक मंडलेनसु खंगहौरे National Assessment and Accreditation Council नाकी मियोय अहुमना साबा कांगबु अमना ngasi Imphal East ki akampata leiba Ideal Girls College ki fibam amadi aurafa yangchinkhre tim asiga college ki faculty singa tungda college asigi conference hall da mifam amsu pangthoktuna tongan tongan ba isu kya khanake college ki principal Dr. TH Binarani na phongdorokpada naki tim ama laktuna institute asigi fibam yangchinkhibasi college ki oza sing amadi mehroi singe hona jamani haike इम्फाल ईस्ट लेरिबा नुपीगी अमत गायरबा कॉलेज असिदा लेरिबा छात्र की मसिंग से अचुकी मतिक यामदे कॉलेज की फिबमसु यामना फबा नते अदु ओजासिंगसिना कन्ना होनाजबदगी अदुगा अरेबा छात्र खरसिना अखोइना अचौबा थौदांग अमगा लोइनाना होनारकपदगी अखोइ ngasi था निपान मापन चाहिदा जुलाई दगी होरक सेशनसिना अखोइ अचौबा थौदांग अमा लौरकांदा कॉलेज की अचौबा खोंथांग अमा थांजनबा हौजरे हाइबा अदुगी खोंथांग दुगी अहानबा माइ पाकपने हाइना आई ngasi si लौजगे Border Town Moreda Kundariba Mitai Amadi Mahiroi Singi Aifa Thorang Kaya Paikanabagi Pandamda Lingkat Kiba Mitai Council More MCM na Sahi Kunmaga Mapung Farapagi Mapok Kumon Palan Thoram Ngasi More Town Eastern Sign Public Ground da Pangthokre Sports Movement Committee ki Convener RK Ranendrazit MCM ki President M Thoivi NER Vision 2020 Steering Committee ki Hanagi Member Professor N Muhindro Amadi More Town da Kundariba Tongan Tongan ba Kanglup ki Lusingba Kayana Saruk Yakiba Thoramadуда MCM gi thogai kya da asobu thodang loromba laikhidraba lusingba singi mafamda minute ama tumina leptuna ikai khumna ba utke tongan tongan ba nat ki jagoi isai utpana mapungweba thoram oiki loinana MCM gi souvenir amasu phongke aigi matamda thabak ningthi na tolomba poda do aka kumnai ba punchirol da adum lewa ki film da lakpa kanda chang bangna lekha tagra su ngasi ekhoi ni leidi ba se ekhoi Karam punsi kuning da hingi bagi hai policy wahang am chauna lei ekoi ta seng na ning tam libra economic freedom phangabra khoi social freedom phangabra natraga political freedom phangabra hai se masi ki chawro wahang ma nambo po na chali ekoi khongdo aluna ai tension jabada yam ten haijarabada ekoi himina ki se nushina ki se punsi toloina punsi ungsangna ekoi Tarun Surun Bhava Amatoi Himinakisi Habi Raisum Kurundel. Thoramadu Saruk Ama Oina Border Town Asita Kundamina Riva Tongan Tongan Bakang Gilusing Basina Asam Bukudol Tamnaduna Hanadagi Lerek Laba Nushinabagi Mari Hena Cecilan K. Thoramadu da Science School Gi Mahero Singnasu Barat Natya Utke. Tongan tongan makang pela kundare ba singa sige marakta mitai singa ba sobu tholang long lang ne ba adu luk ma wari ba mitai council more na ngasi phawda tholang long pagi sei kuma pung phara pagi thoram adu gumla ba silver jude ki thoram ngasi more da le ba sunshine school public ground da hojim pung phana pang thok le tongan tongan makam muti ya gi lusing ba sing amasong tongan tongan ma si so gara sing ya gi lusing ma gyana sok yari ba sigum ba sing le ma function na sida MCM mai ki di tongan tongan kudon ba pi ba amasong tong koi na khoi gi le mauri ba pusi sida tholang kya lowin na ba hai ba sang phung ba tholang Asigumba Toram Masida, Tongan Tongan More Kundami Bakang Lukayagi, Sin Now Sing, Mahiro Sing, Amazon, Tongan Tongan Jaki Fukayamana, Kasuk Yari. Cameraman Manang, the Mendo, Kamsa, TV News Morning. Lakniva Yokshan Kumaiga Mari Lenena, Manipur Apex Handloom Weavers and Handicrafts Cooperative Society Limited Sinduna Taramangani Suna Satagadava, National Handloom Expo Lishing Taranipan Tarama Pangasi, Nilakotida Laiva Arvan Hatta Hogdokre. Development Commissioner for Handloom, Ministry of Textiles, Government of India ke Sentang Makada, Thoramasi Pangthokpani. Expo Hogdokpagi Thormaduda, Padmasri L. Subadani, Directorate of Handlooms and Textiles, Handloom gi OSD, TH Sunila, Weaver Service Center Porompat ke Assistant Director, C. Rajasekaran, Nachingba Mioy Kana Saruk Yaki. Thoramga Mari Lenena, Manipur FX Handloom Weavers and Handicrafts Cooperative Society Limited ke Board of Director, S. Bubo Nahai,
ꯐꯤ ꯁꯥꯕꯒꯤ ꯁꯤꯟꯐꯝ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯇꯧꯗꯨꯅ ꯂꯥꯛꯂꯤ ꯍꯧꯖꯤꯛꯁꯨ ꯅꯨꯄꯤꯁꯤꯡꯅ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯅ ꯁꯤꯟꯐꯝ ꯑꯁꯤ ꯄꯥꯏꯈꯠꯂꯤ ꯑꯦꯛꯁꯄꯣ ꯑꯁꯤ ꯍꯦꯟꯂꯨꯝꯒꯤ ꯄꯣꯠꯊꯣꯛꯄꯨ ꯍꯦꯟꯅ ꯆꯥꯎꯈꯠꯅꯕ ꯄꯥꯟꯗꯝꯗ ꯄꯥꯡꯊꯣꯛꯄꯅꯤ ꯂꯣꯏꯅꯅ ꯐꯤ ꯁꯥꯕꯤꯁꯤꯡꯅꯁꯨ ꯑꯍꯦꯟꯕ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯇꯨꯅ ꯃꯄꯥꯟ ꯂꯝꯗ ꯊꯥꯕ ꯑꯃꯁꯨꯡ ꯌꯣꯟꯕꯒꯤ ꯊꯕꯛ ꯍꯦꯟꯒꯠꯄ ꯉꯝꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯑꯄꯤꯜ ꯇꯧꯈꯤ तोान तोान मेला मखलसिंग असिदा अखोइना फिसाबिसिंग असिना यारिमखै लौबीदना प्राइमरी कॉपी सोसाइटी असिना सौग याबीदना सिगुर मयामगी मार्केटिंग ऑफ हेलुम प्रोडक्ट्स असिंग जाबसिंग असे अखोइ लौबीयु लोइना मणिपुरगी मियामनसु यारिमखै हेलुम प्रोडक्ट्स असिना बिबा हाइबसिदा मणिपुरगी फिसाबी लाख अहुम असिगी इमुंग मनुंगी सेंथुम इकोनॉमीदा चावना मतेंग पांगबा डिस्ट्रिक्ट इकोनॉमी मतेंग पांगबी हाइना बिबा हाइबसिंग Imphal West District Police Commando Bazar Unit na Lokalakpa Section Thorangi Sorok ama oinang asisu Imphal gi Masajid Road Kakulong Laima Shopping Polo Ground Maning MPP Office Mamangi Jaga Singda Park Sana Combing Operation Sathakre Numidang wairam pung mariga minute tara dage mga fawwa sathakib operation aduda punna miyoi samanga ga humfumapan masa masa gi saktak se puthok anduna masak khangdokpagi thabak sathakhi Maduda aina thingkrava lalolup UNLFK hanagi cadre ama yauna masagi saktak se yaudaba miyoi tara manga makatana wahung paung sathanabagi damak city police station akhi Haukiva February taramapanda Bisnupur district ki manung sanba nasau makhalakai da leiba sahi nauriba nupa masa ama electric transformer da maina singbage makut ye thangba kaktuna hojik hojik rims ki plastic surgery water laying liva process ngasi Pauba Sarkar gi Maikaidagi Mateng Amata Fangdana Lady. Hauzik akhuna leiriba mafam asi rims hospital ge plastic surgery ward ni haukiba tang 18 ge numijungba pung ama tarakpa matamda nachau kha mayai lekai dagi akoi khang khangaudana thohaninglaba thodok amada akoi gi electric transformer chingakpadagi masa gi makhut soinai khraba adugumba imung manunga unajabagi tanja adu lojage hariba mafam asida sarkar gi maikaidagi thodok asiga mari leinana ngasi phawba karigum mijing amra changtana ngasi baw leiri hiramasing matangda imung manungi wakhanlonda kai phawbige thodok asi kamaina thokibano ngasi phawbada lenga ki maikaidagi karamba mijing yengakhibu legrage haibano ongtang khona khangminas akhoi lekai gi club ki angang amana I walaga di EP ke na lai ala khoina doctor sing da hangmada I gi di darkar leitre na moina haibire ado mana lupa songa mateng taurame adagi ani chubada khoi gi electric ki mina ko lising ahum mamaga pire aduga khoi gi khara leiraga amuk kuina angang fashion ka loira kanda khabar la hapkraba matungda electricity gi mila amaga lising yang khai amaga piramme aduga sindir like kina habra kaino angang ama moi nupi khara lamme aduna lising ani maga mateng torame ha lising tara sing tam gina habra kaino amaga na lising tara amaga ai koi gidi mana lambi oiraga hingak pane punsi se mana sumai tawse ai khangbam khangde tumba su sangde saba su sangde su koina lerak pase hoi angang ji gi kallagadi panganinge adubu ai gi thamoi sidadi magi sumai tawse ai punsi su pase yengunga moi ai kan mai si yengani khanba ai sibu sininge angang si gi kallaga pangbiyo panghaninge mana lambi oraga hingakpa punsine ba adu mana sumai tawse matungi khanbadane ba aina tumba saba sangtrise hojik phagbi oina tungan tungan ba department singna mateng pangbirai bise yamna thagarpa phungtokse sarkar gi maikai dagi ko magi tungi punsida leisuda bo oro magi tungi punsida ko hena mateng panghani Honda Company ge anuba model tara suba generation oiriva all new Honda Civic ngasi nambol kendra ge MLA and Lokena launch tawkre Sangai Honda family na sindana airport road ki gari da laiba Sangai Honda ge showroom da pangthokpa launch tawbige thormadu da Legislative Assembly ge Law Secretary Nungsitombi Athokpam District Transport Officer Imphal West Dinasandra Sangai Honda ge CEO Oinam Bisal amadi actress Soma Laistram saruk yakhe Thangmaiban gi cherau sing da leiba atingkok maru sidabagi laisang da sakhangdaba singna thuga yakhai thabak satharam lehairi hiramasi matang da ngasi Manipur Press Club ta paugi mifam ama pangthokre amadi maduda salai mapari singpul loop ki General Secretary Roman Huirem na haikibada thodok asi phurup amagi mayokta singna bani Thangmaiban United Club ki President Pratap Lesang Themnasu thodok adubu condemn tawki amasung tungda asigumba thabak asi amuk hana sathadana ba haiki ꯑꯩꯈꯣꯏꯅ ꯉꯁꯤ
ꯆꯪꯁꯤꯟꯖꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯗ꯭ꯔꯤ ꯅꯠꯇ꯭ꯔꯒ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯑꯩꯈꯣꯏꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯤꯡꯆꯠꯀꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯃꯤꯡꯆꯠ ꯂꯩꯅꯕꯒꯤꯗꯃꯛꯇ ꯊꯝꯃꯝꯕ ꯊꯕꯛꯁꯨ ꯅꯠꯇꯦ ꯇꯧꯔꯝꯕ ꯊꯕꯛꯁꯨ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯑꯃꯗꯤ ꯏꯅꯥꯠ ꯂꯥꯏꯅꯤꯡꯕꯨ ꯄꯥꯝꯖꯕ ꯏꯂꯥꯠ ꯂꯥꯏꯅꯤꯡꯕꯨ ꯅꯨꯡꯁꯤꯕ ꯂꯨꯞ ꯃꯌꯥꯝ ꯑꯃꯅ ꯁꯄꯣꯔꯠ ꯇꯧꯔꯒ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯏꯄꯥꯒꯤ ꯈꯨꯕꯝ ꯑꯁꯤ ꯊꯝꯃꯛꯈꯤꯕꯅꯤ ꯃꯁꯤ ꯃꯃꯥꯡꯗꯁꯨ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯅꯤ ꯍꯥꯏꯔꯤꯕ ꯐꯤꯔꯥꯟ ꯑꯁꯤ ꯊꯥꯡꯅ ꯌꯥꯟꯊꯠꯂꯒ ꯊꯥꯗꯔꯝꯕ ꯑꯗꯨꯕꯨ ꯃꯃꯤꯡ ꯃꯊꯥꯗꯤ ꯑꯩꯈꯣꯏ ꯄꯟꯖꯔꯣꯏꯒꯦ ꯊꯥ 3 ꯐꯥꯗꯦ ꯃꯤꯗꯨ ꯂꯩꯈꯤꯗꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯛꯈꯤꯕ ꯌꯥꯝꯅ ꯍꯛꯄ ꯈꯨꯕꯝ ꯑꯃꯈꯛꯅꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕꯗꯤ ꯊꯣꯛꯈ꯭ꯔꯦ ꯃꯇꯨꯡꯗꯗꯤ ꯃꯁꯤꯒꯨꯝꯕ ꯄꯣꯠꯁꯤ ꯑꯃꯨꯛꯅ ꯊꯣꯛꯄꯤꯗꯅꯕ ꯇꯧꯕꯤꯔꯤꯕ ꯀꯥꯡꯕꯨꯅꯁꯨ ꯃꯇꯨꯡꯗ ꯇꯧꯕꯤꯗꯅꯕ ꯀꯔꯤꯒꯨꯝꯕ NLC ꯑꯃꯁꯨꯡ ꯊꯥꯏꯃꯦꯟ ꯌꯨꯅꯥꯏꯇꯦꯠ ꯀ꯭ꯂꯕꯅ ꯐꯪꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯃꯇꯝꯗꯨꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏ ꯃꯗꯨ ꯊꯝꯃꯣꯏ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯨ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯐꯣꯀꯁ ꯇꯧꯖꯔꯕꯅꯤꯅ ꯃꯊꯪꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯐꯥꯕ ꯀꯔꯤꯒꯨꯝꯕ ꯆꯞ ꯆꯥꯅ ꯃꯗꯨ ꯇꯧꯔꯗꯤ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯒꯅꯤ ꯃꯇꯝꯗꯨꯗ ꯃꯈꯣꯏ ꯆꯦꯟꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨꯒ ꯃꯇꯝꯗꯨꯗ ꯂꯥꯜꯂꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯑꯦꯄꯣꯂꯣꯖꯤꯗꯨꯗꯤ ꯑꯩꯈꯣꯏ ꯃꯇꯝꯗꯨ ꯉꯥꯛꯄꯤꯔꯣꯏ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯑꯩꯈꯣꯏ ꯁꯦꯡꯗꯣꯛꯆꯔꯤ ꯍꯧꯖꯤꯛ ꯄꯥꯎꯒꯤ ꯃꯔꯛꯊꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯒ ꯑꯃꯨꯛ ꯂꯧꯃꯤꯟꯅꯁꯤ ꯂꯝꯖꯤꯡꯕ ꯖꯨꯋꯦꯂꯔꯤꯅ ꯑꯗꯣꯝꯒꯤꯗꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯦꯡꯕ ꯁꯅꯥ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯣꯡꯕ ꯁꯅꯥ ꯑꯁꯥꯃꯜꯗ ꯐꯪꯍꯟꯖꯔꯤ ꯑꯩꯈꯣꯏꯒꯤ ꯁꯔꯚꯤꯁꯁꯤꯡꯗꯤ ꯏꯅꯥꯠꯀꯤ ꯑꯣꯏꯕ ꯗꯤꯖꯥꯏꯟꯁꯤꯡ ꯔꯦꯗꯤꯃꯦꯗꯇ ꯐꯪꯍꯟꯖꯔꯤ ꯁꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯕ ꯑꯁꯦꯡꯕ ꯁꯅꯥ ꯈꯛꯇꯃꯛ ꯄꯤꯖꯔꯤ ꯃꯅꯨꯡ ꯃꯇꯝ ꯆꯥꯅ ꯑꯣꯔꯗꯔ ꯗꯦꯂꯤꯚꯔꯤꯁꯤꯡ ꯄꯤꯖꯔꯤ ꯁꯅꯥ ꯑꯁꯥꯃꯜ ꯈ꯭ꯋꯥꯏꯗꯒꯤ ꯅꯦꯝꯅ ꯂꯧꯖꯔꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯨ ꯑꯗꯣꯝꯒꯤ ꯁꯔꯚꯤꯁꯇ ꯂꯩꯖꯔꯤ Ngasimak lengsinbirau Lamjingba Jewellery Private Limited DM College Road opposite Memsi Mall Thangmaiban Imphal West email lamjingbajewellery@gmail.com website www.lamjingbagoldbank.com contact us at 764293445 and 9402992391 Lamjingba Jewellery good quality is our priority kana taram nokchari Narendra Modi government na ngasi economically weaker section EWS ke manung channa general category da chada tara kota pi bigi wafam ase asumba khongthang ni haikre thausil ase lairaba singda khudong saba pi na bani haina su center na haike hiram asigi matang da supreme court ta affidavit ama file tawredana government na haiki madudi general category gi manung chanba lairaba mioi sing ase kota ge kanaba amata fangdana thamle India government na makhatana thajaba piredana hai Supreme Court ki order na backward classes ta chada yankhai gi reservation pibagi thoksil da EWS quota pibana thoidokpa akaiba piroi government na makhatana hai Sangvidhana reservation da chada yankhai piba haibasi Supreme Court ki oiba wafam ni government ki natte government ki affidavit aduda pallivadi constitution ki article 15 da clause ama hapsile amadi hairiba asina sel thum gi matang da sodhauraba kamuk singda makhoina lanai amasung government ki school amadi college singda lairik laisu tambada khudong saba piba haibisini Biju Janata Dal na Bhubaneswar da tangkak mari thongna Lok Sabha Mikhal pangthokani haiba election commission gi ware pu yaning da phongdokre hanadi state aduda tangkak ani da Mikhal pangthokibani Paugi mifam amada party gi wangang loi Amar Patnaik na Election Commission of India se BJP gi thawin sinda chatle haina maral sekhe Patnaik na haikibada BJP na mapangal sonba state asida tangkak kaya thongna bot thada hangadori loinana Odisha dagi hena sit yamba Gujarat yauna state atai kharada tangkak amakhakta bot pangthokadori hiram asigi matangda BJP na paukhom pigadabani haiba davi tawduna Biju Janata Dal gi youth amasung student wing singna Bhubaneswar da rally amasu satke Mizoram da nauna semkiba lok ayuktagi ahanba chairman oina thabaktagi potharwa IAS officer si Lal Sokta ngarang Raj Bhavan da wasak laukre wasak adu governor Jagdish Mukhina lohanke tharamadu da chief minister Joram Thanga atai minister sing assembly speaker Lalrin Liana Sailo legislature sing amasung senior official kya loinana state chief secretary Lalnun Mawya Chuango su saruk yakhe Lal Sokta 1994 batch ki Bihar IAS officer ne Mahak lisingani nipan dage lisingani taramathoi fauba state asigi finance department da principal secretary oirami thabaktagi pothadringai da Bihar da hankraba matung da mahakna state vigilance commissioner oinasu thawpurami Kohima Dimapur highway da pahet kadaba lambi paring pathokpagi thabak kamari lenena lakliba April amadagi lambi paring asi numit nifu mangani oina chathok chasin tawbada athingba thamgadori
Pau amagi matungina lambi pakthokpagi thabak pairiba construction company na government ki maikaidagi lambi paring asida sathok sasin thingbagi ayaba lawbaga loinana Dimapur Kohima lambi paring asi 4-lane oiraba matung miyamna sathok sasin tawbada mayoknariba khudong sadaba kya asi kokhalagani haina hairi Assam ki oina lakliba April 13-19 amadi kunhumdoida pangthokadoriba Lok Sabha mikhalda transgender samanga gasumna ahum romsu mikhal thengnaba yanabgidamak electoral roll da ming yaukre hairi haukiba sahi khara sida lamdam asida transgender natraga third gender sing asi electoral roll da masing yamna hengalakpaga loinana Assam ki chief electoral officer Mukesh Chandra Sahuna ngarang phongdokhibada lamdam maduda apunba voter masing crore 2,33,000 sumna mari leibagi manungda crore 1,13,000 ga satret marifuni thoina nupi voter singni nupa voter masingna crore 1,53,000 ka sahumga sumna tarama fani amadi third gender ge oina voter masing samanga ga sumna ahum lei hairi Punjab lengak na Meghalaya gi Punjabi land da leiriba Punjabi singda Meghalaya gi lengak thangandana selgi mating pirakpagi matangda Meghalaya gi Urban Affairs Department Minister Halmet Doling na Meghalaya gi State Legislative Assembly da wafamasi thangatkre makatana Doling na phongdokibada Punjab lengak na haukiba sahi 2015 da Punjab government na mapuroiba leitravi Tara kaubi nupi amagi ana laing gidamak lupa lak amaga lising yang kai pirak khibaga loinana lising ani tara tarukta bara bazar da Guru Nanak School ama sanaba lupa lak tarasu pirakhe haukiva nomaijing numita passenger samaga yang khaitere tongduna Ethiopian Airlines ke Nairobi tamna paikiba Boeing 737 ama Addis Ababa gi manakta kaikhraba matung ngarang investigator singna kaikhraba plane atuge black box phangba ngam khibaga loinana China Ethiopia amadi Indonesia da Boeing 737 Max ke jet nipan paidana bakhangan kre kai khraba aircraft adu tha mari da ngai riba plane ni haina Ethiopian Airlines na hairi amadi makhatana thokdok adu da Chinese National Nippon Sea kibagloina section tharang oina China na Boeing 737 Max 8 na operate tawba domestic flight sing lab na bakhangan kre Housing asi nungthil da phone khiba Manipuri pause singi moruba pawmu puna yengminase Kanglaipak ki maira lupa lak lising ani chanipan nifu nga changna paikhat khiba Loktak Lift Irrigation Project kangkhathang oiduna leiri Imphal jiri lambi gi makur thongda truck gari ama puthaduna leikhibadagi lambi thingkre Mitei Council More gi Silver Jubilee gi thorom pangthokre Khusuman pitok tabagi mayokta Municipal Council mapal gi labor singna wakar mifam sathakre Uchenba chengum charubadagi mioi ani sire Anauba mioi ahum amasu BJP gi ticket tanari BJP gi MP mirep chahum humra kagani panaramba adu chani ga humfuda hanthakre Pandam Husumal Pitokte Haiduna Nambol Municipal Council Solon Sinkre Manipur People Bill Lisingani Taran Pan Miam the Minambani Bill Asina Yelhomi Kan Bahibasi Oitok Tavani Haumi Sahi Nipal Hena Tabak Toram Draba Manipur Human Rights Commission Matau Tonganaba Angamba Takta Hotnagani Suresh Kwatha Kunzasina Smart Society Bu Tagat Fongdoragli Aigi Amamamit Hauzikti Mangal Fangle Keso National Handloom Expo Haudokre Quality Labor Photok Putoknaba Honasi Bhuvan Hojik aroibada marui pau mukana fangbigani Tom TV na phongkhiba akhanaba pau da yumpham oiraga Manipur legak na layeng badagi mit udaba nupa masa ama mit uhanba ngamkhre Loktak Pat mangkhiba yabagi asoba mi paiba leire Assam ki Hozaida Mitei Singna Yongkhamda Lasingi Fi Saduna Hingnabagi Lambi Oide Amadi Iramdamgi Huisingsu Miraibaki Huisinga Sangdamnabada Hiram Kayada Thoina Nopa Oidre Ngasi Times of Manipur na pizza ba Manipuri pau matang sida lojare mi yang tabiri basing ba mukana kurum jare